chaba amadi pusilakpagi chang wangkhalakliba asida ahenba meeting changlagani haina Manipuri Governor Dr. Nasma Heptulana phongdokre. Lamyanba hijam irawat ki chamaga kunhumdoi shuba mapokumon thoram park sana pangthoknakhre lam 2 sit sengkhre. State level portion mass cycle rally ngasi Social Welfare Minister Lemcha Kipkiana lamthakre. More Police Commando amadi taranithoi shuba AR na miyoi ama lupa lakh manga gi mamal oigadaba WY tablet ka kona na fagatkhre. Krumzari Times of Manipur News miyeng tabri bapuna pu Elizabeth na taram nauchari hauzim yam da pau sandok na pizari. Haukiba chahi khara asigi manungda India amadi North East state singda aina yadaba drug sijanaba amadi pusilakpagi chang wangkhalakliba asigi matangda Manipur gi oinasu ahenba meeting changlagani haina Governor Dr. Nasma Heptulana haikre. Wafam asi United Nations Office on Drugs and Crime Regional Office South Asia amadi Manipur government na kusamnana sinduna thangmai banda leiba classic granda comprehensive approach to combating illicit trafficking of Afghan opiates and drug situation in North East Haiba thim da pangthokpa international conference kam workshop hawdopagi thoramda haikibani. Bangladesh, Bhutan, Maldives, Nepal amadi Sri Lanka dagi lakpa delegates sing saru yaduna pangthokiba thoramadda mahakna makha taraduna India gi Prime Minister Narendra Modi na India bu drug free country ohenna ba thamkiba wafam gi matung inna Manipur da su drug ki mayokta makhal makha kaya gi khongjang sangsili Masida North East State Singi Law Enforcement Agencies said Sigi Hena Mapangal Kanduna Hona Drabadi Hauzik Tenariba Awawa Si Kokhan Bangamloi. North East State Singi Oina UNODC na Luchingduna Hiramasigi Matang the Special Training Program na Chingba Kaya Pangtok Haningbagi Apambasu Fongdokhi. Authentic studies on the drug situation in the Northeast, I would suggest the UNODC to convene and conduct training and capacity building of the law enforcing agencies of all the 6 countries and the regional office. I would suggest that UNODC as the regional cooperation agency takes initiative in establishing a Southeast Asia regional intelligence sharing mechanism in addition to the integrated border management mechanism to counter illicit trafficking. Lamyanba hijam irabot ki chamaga kunhumdoi shuba mapokumon ningsing thoram park sana pangthoknakhrai palan tharam gi saruk ama oina Manipur State Rural Livelihood Mission ki meeting makhada Ibudo Thongju lakpa Village Level Federation Ibudo Korok lakpa amadi Yumjau Lairambi Thongju Part 2 na sinduna lamdam asi luna na thamlasi haiba pauzal puraduna mayam gi khongchat ama Thongju Part 2 gi akoibada chatkibaga loinana lam 2 sit sengkhrai ngasi khongchada du da saruk yakhibi Thongju Part 2 gi pradhan N Kanon Chanuna Lamyanba Jananeta Hizam Irabot na ningjaramba amadi pamjaba wakhalon sing adu ngasi gi mirol na tung inba ngamna ba honabana khunai asigi yaifaba oigani khanjabadagi ngasi gi thoramasi pangthokpani haikhi Abasaha Sexrana Amalay Aduki Matanga Koiki Gram Saba 2nd October the Pangadam Sigi Mamangta Ama Pangtokse Madugi Sosen Sabis to Sumari Lainana Akogi Celeb Group Kangu Ga Punlaga Kogi Grams one side of Tinjavani. Nakalamaromda Lamyanba Irabot Ningsing Thoram Pang Bakanglup Nasu ngasi Lamyanba Irabot ki chamaga kunhumdo shuba mapokumon thoram pangtokhi ngasi thangmai banthau ground da pangtokhiba thoram aduda contingent kunna march past atoi ahen changdam nakhi इतिहास दैनबा मियोइसिंग
Protection and Preservation Committee Manipur ki mityeng makhada lamyanba irabot ningsing thoram Observation Committee na sinduna hizam irabot ki chamaga kunhumdoi shiba mapokumon thoram ngasi High School Janma Sanda leiba Siko Ground da pangthokrai thoram adu ki saruk ama oina miyamna lamyanba sigi photo da haikat laikat tamduna ikai khumnaba utkhi Samusang Santipur Youth Club nasu lamyanba irabot ningsing thoram pangthokhi Santipur Mayai Lekai da Laiba Community Hall da pangthokiba thoram adu ki saruk ama oina u chara kya su thaki thoram adu da saruk yakiba Desam Headquarter ki Assistant General Secretary L Lamyan bana Manipur gi tongan ba mafam singda lamyan ba irabot ki ningsing kumon pak sana pangthorak pa si khunai asi ki afaba mayonda khong thangjilak pani miyam na pangthok nei haiduna lamyan ba ki matik magun khangdana pangthok padi langani haiki Amaromda irabot de palan thoram asiga mari leinana Lilong Bazar dasu Maitai Pangal amadi Maitai Singh na kusam naduna akoibada mosilakliba Singh sengdokrai irabot de Observation Committee Lilong na senduna pangthokiba thoram aduda saruk yakiba Lilong Bazar irabot Celebration Committee ki convener MD Murtazar na lamdam ama luna na thamba haibasi tinjang kaijang daba khunai ama semgat naba honabada yamna tangai fadaba amani Yelhomi Singh amata oina kusam naduna chatminnabana apunbaki saktam sagatpada yamna chawba khulai ama oigadawribani haiba wakhalonda ngasidi nungsizaraba Maitei Ichilinau Singh amadi Maitei Pangal Singh puna kusam naduna ngasigi thoramasi pangthokpani haiki lamyanba hijam irabot puningsing boina mahagna tawbiramba mahagna chatpiramba mahagna takpiramba adugi makha taba thabak ekhoina khara khajik tawboina samaj asibu lu nanba amadi aikhoigibu na dektana tinjang lejangdana hingba punsi mare lamu oiba ngamnabagi de pannam aduda aikhoina ngasigi irabot de thoram asibu Lilong Bazar Thawal District Manipur sida pangthok sabani Angel Club Thinungai na su Jananeta Hizam irabot ki chamaga kunhumdoi shiba mapokumon thoramga mari leinana Roles of Loktak Lak in Manipur haiba timda Hanba District Level Painting Competition ama Thunungai da pangthokrai thoram adu da saruk yakiba Bishnupur District Police ki Additional SP KSIS Manihar na haukiba matamda lamyanba luchingba singna pamlamba khongchat lambida aikhoi su tung inba tangai fade aduga angang singbu chakhatpagi matau tamlibani haiduna mobile phone sizinabasi checkinba chummi haki Bishnupur District manungda laiba tongan ba private amadi government ki mahiloi sang kayadagi lakpa apunba mahiroi chamaga nifu romna saruk yakhi Kanglup ani thokna khaidoktuna pangthokiba painting competition adugi mathang takraba mahiroida ahanba mana oina lupa lising ahum ani shuba mana oina lupa lising ani amadi ahum shuba mana oina lising amaga loinana certificate piduna pukning thawatki ahanba category da PS Sai Prince LCM School Moirang amasung ani shuba category da Sai Sridan Yumkhaibam Saint Xavier School Thinungaina mahanba manasing lokhi Border Town More dasu irabot Celebration Committee na sinduna laikhidraba lamyanba hijam irabot ki chamaga kunhumdoi shiba mapokumon thoram pangthokhi More hainau makhong laikai da leiriba ima kondong lairimbi haraubung da pangthokiba thoram aduda Senior Journalist Manindra Konsamna Resource Person oiduna laikhidraba lamyanba sigi maramda wafam kayama thamduna tungi haurakliba singna lamyanba sina pamjaramba kayabu ningsing handuna pukning thawatki Ngasigi thoram aduda yumthangnariba Myanmar gi miyoi singsu thoram asida saruk yakhi Social Welfare Minister Nemcha Kibkena State Level Portion Ma Cycle Rally ngasi Social Welfare Directorate gi lamthakrai masing yamlaba Anganwadi worker amadi helper kyana saruk yakhiba Cycle Rally adu Social Welfare Department sinduna thabum ama chupna chatharakhiba State Level Portion ma loisinbagi thoramga mari leinana pangthokpani Social Welfare Directorate ki hauduna Imphal ki mafam kayada koina chatkiba cycle rally lamthabagi thoramda saruk yakiba Social Welfare Minister Nemcha Kibgena ngasigi rally asina portion magi kanaba kaya miyamda khanghanba ngamlagani lengak na paikhalakliba scheme kaya miyamgi yaifanabagi damaktani paikhalakliba scheme sing asibu mapung fahanbada miyamna sagat piyu haiki Potion magi mapau poduna Manipur gi
prayamiyamda awareness piba oirasunu amadi ngasi girali asina achoba maipakpa oirasunu potion abian scheme asi joint sensitization thoram sing tongan ba district amadi block sing desu pangthokre scheme asina piri ba kanaba sing Manipur state na phangnaba hotnaba da prayamiyam nasu mateng pangbiyu Ngarang numidang wairam pung mari makhai tarakpa adwaida akaknaba pau ama fangbadagi khudeng thabida leiba taranithoi shiba Assam Rifles checkpost More Police Commando amadi taranithoi shiba Assam Rifles na More romdagi thorakpa eco van ama check tobada miyoi ama WY tablet piece lising amaga chamapanga marifu tarada konana fagat khrei fagalaba miyoi adugi mamingna Khaiminlan Tongthang chahi kunipan apokpa thangkopau Tongthang kawi Churachandpur district ki ti kanan faidagini Fagaliba WY tablet asi malemgi kaithil da chawrakna lupa lakh mangaga lising marifutara marirom gi mamal oiba yai fagalaba polom sing aduga konana miyoi adu ngasi paumi singi mamangda puthoklaba matung More Police Station da sinakhrei Paugi marakta natemba brema lauzari Mahindra Tractor Showroom na monsoon season lakpada monsoon offer pijari India da saba Annapurna domestic mini rice mill amadi grinder akaknaba matam kharagi oina company na offer price ta miyamda phanganjari ho sangbay matakpada electric prepaid ta subnataki lupa ni makhai mai jai besan morok yangang marumarang hawai makhal sul takpa yaraba grinder su phangbiragani rice mill da phau pudra seng takpagi awab leitraba yumgi sangoi kasin amada hillaga isana Pau takchaba yaraba cheng wai manghandraba cheng khainadraba Annapurna domestic rice mill akupa marol gidamak link sinbirau Mahindra Tractor Showroom Malom Bazar pijariba offer price ki kudong saba simyamna lawbi ho akaknaba matam khara khaktan nupi ekhoi gidi khongthang khuding seksiningai ngaktani Pamatam khudimakta aina cheksinduna talakli adubu mahausayi khongchatnina khudong thiningai atumak oi Manipur da ahan boina iramdam masida sajaba ningol khudo adubu ngasidi akhoi chingnaningai oidre akhoi gidamak Bright Enterprises ki ningol khudo Break matungda taramna ukchari Ningthau palingai matamdagi meragi tarani panba numita pangthoktuna lakpa kwak tanba thoramda khousabada khousaroi sing yendamnabagi thoram ngasi Govindaji Temple da pangthokrai Govindaji Temple ki manungda laiba Chairab Gorop amadi Pandit Loisangna sinduna pangthokhiba yendamnabagi thoram aduda Laifam Khabam Ahalup amadi Naharol Panagi khangalaba khousaroi kayada khongi khongthang thaugalol kayasu takpi tambikhi Hari thoram masigi saruk amoina pana khausabai pana mari khausananaba pana mari duri laifam pana khabam pana ahlu pana naharu pana hari pana mari sigi khausanabagi khausaroi sing khangatpa makoi makhong khutchomba ade arana hui adagi makoi gi thaugalom bebar da warapa leiba na singmasing adu hayeng laibak miyam mamang tholok matamda aswengam yaudana ba haibdana yandam nabagi thoram pangthok jabani Autonomous District Council Administration Chandel Nasinduna Council asigi hauzik Chairman Oriba D Ringo Lamkangna Council asida Chairman Oirakpa chahi ama mapung farakpagi harau nungaiba fongdokpaga loinana Isorda thauni jabagi thoram ama ngasi mahaki poknafam New Chayang Village ta pangthokrai Jago isai kaya galoina pangthokiba ngasigi thoram aduda D Ringo ki maikaidagi athoiba lengbirakpa sing amadi baihang DCC gi manungda leiba khul singi ningthau singda khudol pot sing piduna ikai khumnaba utki loinana miyamna su D Ringo amadi mahaki loina bida khudol pot sing piduna pukning thawatki D Ringo ADC channel gi mikalda aihang DCC dagi miyamgi mihut oina ahumlak shibo oina mai paklaktuna chairman oirakhibani handak Mahakna telaba matam asida council asigi chairman oirakpada paikhatkiba tongan ba thabak thoram singbu miyamda khanghanba oina pangthokliba ngasigi thoram aduda wangangloi kayana D Ringona ADC Chandel ki chairman oirakpada mahakna paikhatkiba thabak thoram singbu thagatpa amadi apenba phongdoknakhi
ngasi thoram aduda ADC chairman D Ringona mahaki oiba warol piraduna district council Chandel da thabak tawriba sing asina thabak thoram kaya tawningbada fangi awatpa kaya leibana mating thokna thabak tawba ngamdri masi khalubada mapi mapa ama oina karigumbada pukning nungsiba kapningba fawi adum oinamak mayam pumna maki pukning pelhanba ngamdrabasu council asigi maikaidagi pangba yaba mateng kharada oirabasu pinaba honaduna lakli haki office की staff सिंगी आमना interest लेबा energy लेबा आमना सबक सुनुबा लेबा तो मप्पा मप्पू ने शिल्लांग दर्द के दो तुम लो अगर आप इसी कई मरमत है अपने नहान 8.5 years सही तरह में उनसे 8.5 years सिर्फ डिस्ट्रिक्ट काउंसिल से करीनो गवर्नमेंट आते ना नहीं जितने फिल्म उधर पे जाए तो वो उम्मीद है लेबू कुम्मी अरे वो जिसकी चाहिए हम मनुष्य देती और डिस्ट्रिक्ट हेड ऑफ डिपार्टमेंट काउंसिल के मयाम सिंह का ऑफिसर सिंह का सीईओ द डायरेक्टर का मेंबर सिंह का कोई खरा इंप्रूवमेंट होते रहो जिससे अगर तना मेरे कोई का ये भी ऑफिस हो कोई खरा सिल्लांग देते लेकर Mami Thawan Foundation na ngasi lamyanba irabot namit ka mari leinana free medical camp ama thiam konjinda pangthokrai hariba free medical camp asda Manipur film industry ki actor kayana volunteer oiki homeopathy ayurveda ophthalmology dental general medicine gynecology ENT ortho department ki medical associate signa saruk yaduna pangthokiba medical camp aduda punna miyoi chamri ga kuntra taret romna lemna laying phanghanki ngasi khoigi lamyanba irabot numit siga mailena na khona pangthok seriba medical camp lem nana layang ba madi lem ne hidak pibegi pangthok seriba mafam si khoigi thiam konjindani ado masi mami thawan gi oina khoina manipur ge ba karigumba haba thaba kharadang torom si haiba pandam sida khoina pangthok seriba free medical camp mani Manipur dagi Monica Ingudamda National Youth Icon Award lisingni taramapan kusinarakrei award asi thasigi kundareta New Delhi da pangthokiba World Youth Summit lisingni taramapan gi thoramda kusinarakhibani International Youth Committee na malem gi tongan ba lebak singdagi award asigi damak naha humfu taramapan khangatpagi manungda Monica su mahakna India da UN Sustainable Development Goals gi damak lawriba thodang adubo sak khangladuna award asi pirakhibani Panba yabadi Monica tongan ba International Youth Platform singda India ki mahut sinduna saruk yaru rabini. Jananeta Hizam Irabot ki chamaga kunhumdoi shuba mapokumun ka mari leinana SDO Moirang na kongba SDO Moirang SDC Headquarters Sub Register Moirang Office Complex si akoibagi lamtu sengkrei. SDO Moirang na kongba office amadi SDC kumbi ki staff sing na puna saruk yaduna office ki manung amasung campus ki akoi basit sengbagi thabak sing pangthokhi Apunba nupi lup anul Bisnupur na senduna ngasi Bisnupur New Mini Secretariat lambi DC Rota u makhong sombagi thoram ama pangthokrai thoram aduda ANUL Bisnupur gi thomi kayana saruk yaduna Bisnupur DC Block Lamkhai lambi gi nakyata thariba uchara sengi makhong somkhi uchara asiba sing anoba chara sing thajinki malengi aing asa honglakliba sida asangba malem ama amuk semgatpada kharada orabasu mateng oinabagi pandamda thorang asi paikhatpani haki Thanga Chingkha the People's Resource Development Association PRDA Bisnupur gi Children Club Thanga Chingkha amadi Chingkha Maira Paibi gana khusamnaduna free plastic and safe loktak lek haiba wakhalonda nomaki oiba lamtu sengba amadi plastic ki polam sing khundokpagi thoram ama pangthokrai thoram aduda saruk yakiba PRDA gi field assistant Ningthauzam Vidya Lakshmi na plastic polam sing asina myoi bada sokhan bada natana loktak pasu mangsil laknabagi achoba maram ama oirakli Plastic polam sing free oiba lamdam ama ohensi haina miyam da pausel pi nabagi pandamda thoramasi paikhatpani haiki Makhada ngasi sinjariba social service asi thanga singkha da laiba children club amadi thanga singkha gi asa angalwadi worker adugo children club ki angang singa loina raga ngasi tawjariba campaign asi loktaki da thoiba pollution ji kitang da orso save tongnabagi damata plastic free campaign ama tawjabani mayam da haijaning badi plastic si mafam chana amadi phajana thamsi haibasi mayam da haijaning
Paugi Marathana Atemba Bre Amamuk Losari. For the first time in Manipur, Manipur IAS Academy brings you the state-of-art grooming center for future IAS, IPS and other civil service officers here in Imphal. Shri Oinam Nabakisore IAS retired former Chief Secretary Manipur along with experienced faculties trained in Delhi will convert your dreams into realities. The Academy provides courses for prelims, mains and personality test of UPSC along with optional subjects, philosophy, public administration, sociology and Manipuri. Interested aspirants may join free 3 trial classes. For more details, kindly visit the Academy located at Kaisamthong near Ramlal Pol High Secondary School, Imphal. Please contact 8259916469. Also visit our Facebook page at Oinam Ibetondevi IAS Academy. Coil Green, India's #1 genset brand by Kirloskar Efficiency Integrated, is now in Manipur. Generator range 2.4 kVA to 1010 kVA DG set. Automobile engineering works at New Chakon Road, Imphal East, MI Store Building, 1st floor. Contact us at 9862 566601 or 038524520011. Authorized dealer, Kirloskar Gensets. Breaking Matung the Taram Nauchari Makatava Pauda, Manipur Literary Society Imphal Sinduna, Brajakumar na Iba, Manjanang Puko, Bus Sairing Lyric Amafongkray. Lyric Fombaki Thoramasada, Manipuri Advisory Board ki Convener, Nongmaithem Kiran Kumar, Manipuri Literary Society ki President Samurai Lapam, Pralat Sharma Amadi, C-Webs Imphal ki President Salam Tombana, Lyric Asigi Matangda Wangangki. Sairing Lyric ki Aiba Brajakumar na, Lyric Asida Sairing Humdra Yauri, Pumnamag, Romantic Poem Ngaktani. Punsigi mamay oiraklaba matamda lyric fongba ngamjabasi nungaize haiba yauna wafam kaya fongdokhi aiba sigi oina fongdokraba lyric singi manungda singel inunganbi tangkhulgi wari iram laisinya panba yai IGAR South ki liching makhada kuntaruk shuba Assam Rifles ki More Battalion na naha singi oiba pre-recruitment training camp ama More da pangthokrai October 10 dagi 19 fauba chathagadariba army recruitment gi damak naha kuntra gi mathakta register tokray. Nokfade Cultural Foundation lingkhat khiba chahi kunmanga mapung farakpagi silver jubilee thoramgi saruk ama oina ngarang Julalen da laiba children home da nomata oirbasu nokhanba harau hanba ngamnabagi pandamda nokfade gi kumhai utpaga loinana angang singda ahawathum pijakray. Thoram aduda Mahila Kalyan Samriti ki President Srimati Bimala Vice President and Jamoni Amadi Nokfade ki Producer Director Thaudam Rohini Kumar Amadi Nokfade Cultural Foundation ki Silarani na Sarukyaki haina foundation asina thadorakpa cherol amana hairakli. Kangleiwood Cinema amasung Film Brothers Film khusam naduna puthokpa ahanba Manipuri short film Kantha Haudaba Mikup Ngarang INA Hall Moirangda Haunabi Matung ina release Saukray, Thoram Aduda Thanga Kendragi MLA PDA ki Chairman T. Rovindra Singh, National and State Awardee KH Indra Kumar Singh, President ISCV Network and filmmaker P. Prafulo na Athoiba Mithung Lensing una Saruk Yaki, PDA ki Chairman Su Oriba MLA T. Rovindra na Manipur de award fangba film kaya puthokray, digital film puthokpada Su North East Manipur na khwaidagi heli. Aduna matungdasu award fangba yaba akhanaba film kaya puthoknaba honabiu haina fongdokhi. Thoramgi saruk ama oina cultural program kaya utkhibaga loinana artist singbu khudol post sing piduna pukning thawatkhrai. Sini koi Manipur chathok chne oi base. Akoi Manipur se yam missing yam daba yam picture iram daba mo oi basu. Akoi site koi kala gi lamdati koina bharat da adukki mati khomang chawsela le hai base. Kami yang punya kami wafam ni film mayam si manusia Manipuri ki koi hari ti koi pamung arigam siam siamna puthumba imagi ni chena film awan anba Bharat ki yan hanba gan pre-save award to koi imai ni chena jong pangki Hauze mo sana bagi pau phumbi gani
Thasi Kunipan Amadi Kunmapanda Greater Noida gi GP Nagar da Pangthokiba UFL International Mixed Martial Art da Bharat ki mahut senduna saruk yakiba Manipur Mixed Martial Art Association ki sanaroi singna gold taret yauna medal taramathoi laurakrai. Medal laurakhrava sing adudi sub junior girls ki kg kuntra manga makha kanglup ki oina sagol sem Rosibina kg yankhai makha ki kanglup da 1000 Nancy na gold lauki. Sub junior boys ki kg yankhai makha ki kanglup da MD Rasta ki Ahmad Amadi kg yankhai manga makha ki oina chinga kham Rajesh na gold laurakhi. Aduga junior boys ki kg humputra makha ki kanglup da 1000 Bikas aduga kg humfu makha ki da Sagolsem Rameshwar Amadi senior men's ki kg humfu makha ki kangluptana Sinam Romeo na gold medal sing lorki. Ngasi ayu phong kiba pauche singda kari kari maru ba pauyo kibage habdu myampu na miyeng tamnesi. Lamjingba Times Manipur si kathokpa yaugdraba ai khanba oijaba thiba khunai ama oiragle Karam Sham October 2 dagi nan Manipur sing check tawba horagani JCILPS Ningkha tamba India Congress Party na semlakhibani CAV mawong amata da chatnaba yaroi Manpack Mekup khradang kaithoktuna luna na lainaba honasi Shyam Kumar Sangai Express Lamdam sigi nahrol singi afaba tunglam chat semnaba khanakre CAV gi mayokta miyam gi mifamna warep sing lawkre merger agreement ki maramda khana nainakre JC na akan makhonggang changsin dauri Pogna Fam Leibak asida manaba punsi maing ama thamgani hairibasi miyamna yaragloi Mukul Wasni Mapandagi lakpa non local sing October 2 dagi check tauragani Joint Committee Biren Biswajit amasung Bhavanandaga Central Leader singa punna unakre Huyanlan Pau Lamyan bahizam irabot ki sama kulum dai suwa mapokumon Lamjing minaba laitabana mana thokpa tongrakpadagi labang narba khunai oire Dr. Nara Mathong maram khangdaba drone laktar lomgi matangda security agency singna section tarong lokhandaba honari October 2 dagi mitop sing khandokpagi drive satharagani JCILPS Angoksna sikhiva case ta chenaba commando personnel taruki mathakta charge sharing pangthokre judgment reserve tawkre Naharol gi thaudang Building by law in the yum amadi dukan sing October 2 gi matungda action lokhatlagani Shyam Kumar Mitok khandokpagi thabak October 2 dagi horagani Niyam kaina changlakpa sing maramda halhannaba honaragani JCILPS Sanamahi lining asi athoiba lining ni haina India lengakna khangbiduna lisingam ga chanipan maudrama thoigi census tagi manung challaga lakhibani Lanchenba October 3 dagi CAV gi mayokka Manpack na akanba ihok changsinga dawri Sana Laibak Delhi da chathariba Chief Minister Sinbagi Lan Biren Biswajit Nongyai Fawa Party Office ta laikhi Manipur da kanglon ngaktana X-ray machine sing chalaire Cancer nahanba yaba X-ray machine license yaugdana chalai halle Iravat de chahi khudingi state function oiragani CAV mawong amata da chanaba yaroi Manpack Dustbin khilannaba drive mathang thadagi horagani TH Shyam Kumar ECL Express Neta Iravat Mahatma Gandhi ki mapok kungon thoram pangthoknaba sem sare IMC na Imphal area da building amri dukan sabagi guideline ngakaba sing drive chatharagani Chief Minister Biren Bhavananda Biswajit ka Amit Shah ga wari sanakre Iraiba Waroshin puraknaba Amit Shah ga wari sanakre IMC gi bylaw indana saramba building sing legal action lokhatlagani October 2 dagi plastic item taruk sijinaba thinglagani Mera Chaurel hobagi thoram pangthokre Loisilak pada maru bapa omukan napizari. Lamda masida drug chawa madi pusilapagi chang wangkhalakli basida ahenba meeting changlagani haina Manipur gi Governor Dr. Nasma Heptulana phongdokrai. Lamyanba hijam Irawat ki chamaga kunhumdo shuba mapokumon thoram pak sana pangthok nakrai lamdu sit sengkrai State level portion ma cycle rally ngasi Social Welfare Minister Nemcha Kipkena lamthakrai
amadi More Police Commando amadi tara nithoi shuba AR na mioi ama lupa lak manga romgi mamal oigadaba WY tablet konana fagat krai. Hauziki onedi Manipuri Pau loizare miyeng tabiri besingbo amuka na khurumjari.